Asukpa umang aduda sanarembi kaubi but ama leirami. Sanarembi mabuk yamna fatabi mingonda yamna oidaba ngangbi yamna minambi but nupi amani. Aduga sanarembigi mamanabi sana kaubi but nupi amasu leirami. Sanadi thamoy shengna mingonda aranba chatabi minamdabi adugumlabi but amani. Mahak amuk hana mioiba mapokta poktrabasu mioiba amagi mateng pangladi mahak yari haina khanba adugumba nangna hairiba wado oitokpa yaroi aikoinani phana yamna mioy mapokta pokninglabasu madu oiroidaba wani lairik asidagi nangi napuna bhut lai tin kaya ama mahangna kauki mangda karigumba ama lepagi mawongda tawragi aduda punsiba haifet yengkhalubani mangda leplibi aduda mahak yenglagi mangda leplibi sana ado leplambadagi mahak phamtaki aduga hairagi aibu kausu kaubiba aduga amukso ai uraga complete khangibana karigi adudi nahak ozagi masu nupa oire fare oiningba ama oirasano haujikti nangi oza se aina oirabani nahak khomo nangi ming kari kawi haiba. Episode number 2 But Nupiga Launaba Makada Pijariba Ling Asidagi Junction Miduna Episode number 1 Bu Mayama Tabigani Kanjai Ayhaki Ming Sana Koi Adubu Nahakna Uliba Mawong Mataw Asidi Kanagumba Ama Oiradi Nangbu Soidana Umang Chelaga Pukrani Aduga Machet Chelaga Sakrani Punsibana Hoifare Nahaki Ming Sana Koi Haiba Ayhaki Ibokna Nangi Maramda Afava Wari Kaya Masai Mahakna Nangbu Haujik Fauba Kangi Hairibani Aduga Nahakna Ingonda Fataba Tabak Tauroi Haibase Aina Kangi Ayhakpu Kangliba Adusu Nakogi Ibokna Aikogi ibokna khangi hairibani adu fare ngasigi oinadi akoi ani kainarasi mathang amok aihakna sana haina kaurukpu matamda nahak lauko phagani oja hayum asi hairaga sana swai launa mafam adudagi mangkhre punsiba sor chaning ta na hondoi Asidi pura beranina khara sathiba ama oina thoklamnadi ai machet chelaga sa thokidobo jani kanade ai tumage sidi hayeng thabak suba ai satkadabani ai hawatpaga amatang amaroi asi hairaga punsiba nungaina tumthakre Matangi numit aduda hanagi matawgum punsiba amadi yohenba tabak suba chatlami asumna tabak suba chatpa aduda punsiba kari sukhanthaba tawdana yohenbada thokiba thokdok adugi matangda wari loinamak tamlagi adubu yohenbadi wa adu taraga mabukningda fattaba wakhal khanba hawi oida padaba mayam ama haijalaga aishu asiguma thabak aduda singsinaba honarine magise aisibu magumna pangba mi nati haiba Manadi kanjapot nate punsibana makha taragi aduga laido aikhogi iboknasu khangbani hai aikhoi pupusu mahakna masak hana khangami itaw aise ma oirambai phahobei wani sathiba amaga laklamba tarabadi aise unaramdabasu ivani unaramdabasu yai aise manane machet chelaga sathokhibasu yai hoi se itaw adugi wado to bhut nupi adudagi sana lupa mayam ama nang niraga ina khunbra haina nang yengjro itaw sigi wasidi itaw to si nang ngasai makai nungaina wari sariba aina di somda paisa leitabai thawai aduki matik wari sel phangdoba numitsu kuidre ha itaw nahan ini tombigi hotel achangbaduda khajik walambani itaw khangdre itaw punsi se awar pangakta karamba kanda nungai dongno khangdi asumna makoi ani tabak subam mafam aduda yoragi numidangi matam aduda sanabu punsibana kauduna wa kaya ama makoi ani ngangnarami punsibana sanabu fangjaba asi mahak lebak yamna fai haina mahak khalami aduna mahakna sanada hairami aina nang fangba ase lebak yamna fai khara sathiba amaga ai phanglamladi na aise thiba khangdabasu kanana khangbano sanana hoine fare ado noigi yumse yamna lairaba male hayeng aina lakpadane nangonda karigumba ama pirage ngasigidi ai chatlage wahai adu hairaga sana mafam adudagi swai launa mangkhre punsiba ingak na lewi asumna numit adusu hawkre matangi numitni sanana sel mayam ama puraga lakwa aduda punsiba ingak ngai karigino nangna sel mayam ama puraga laise sanana hairagi aihak mioibagi mateng yamna pangningi adubu thamoi chumdaba midadi ai khak pangningde pangbasu pamde se selsing asi lausinbiu imungi awat apa kaya ama selsing asina mention biu punsibana karigino nahakna sum tawriba sibo
ꯑꯩꯅ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯑꯩ ꯄꯥꯡꯂꯒ ꯑꯩꯁꯨ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯑꯃꯨꯛꯇ ꯑꯩ ꯄꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯄ ꯑꯗꯨꯗꯣ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯅꯍꯥꯛ ꯑꯩꯍꯥꯛꯄꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯣꯜꯍꯟꯕ ꯉꯝꯒꯗ꯭ꯔꯥ? ꯄꯨꯟꯁꯤꯕꯅ ꯑꯩꯗꯤ ꯑꯃꯥꯏꯕꯁꯨ ꯅꯠꯇꯦꯅ꯫ ꯐꯔꯦ, ꯅꯪꯅ ꯑꯩꯕꯨ ꯃꯇꯝ ꯈꯔ ꯅꯤꯡꯇꯝꯍꯜꯂꯦ꯫ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯑꯃꯨꯛ ꯍꯦꯛ ꯁꯅꯥꯗꯣ ꯐꯠ ꯃꯥꯡꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯅ ꯁꯦꯜ ꯀꯌꯥ ꯑꯗꯨ ꯄꯤꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯏꯃꯨꯡ ꯍꯥꯟꯅꯗꯒꯤ ꯈꯔ ꯁꯥꯐꯕ ꯍꯥꯏꯕꯗꯨ ꯏꯃꯨꯡ ꯑꯗꯨ ꯑꯣꯏꯔꯦ꯫ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯕꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯁꯅꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯔ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯔꯒꯦ꯫ ꯑꯗꯨꯕꯨ ꯚꯨꯠ ꯍꯥꯏꯕꯁꯤꯗꯤ ꯃꯤꯒ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯒꯅꯤ? ꯁꯅꯥꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯒꯦ ꯍꯥꯏꯅ ꯄꯨꯟꯁꯤꯕꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝ ꯈꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯅ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯟꯍꯟꯕ ꯃꯇꯝꯗ ꯄꯨꯟꯁꯤꯕꯒꯤ ꯌꯨꯝꯗ ꯃꯧ ꯑꯣꯏꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯌꯥꯅꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯄꯨꯟꯁꯤꯕꯅ ꯌꯣꯍꯦꯟꯕꯗ ꯋꯥꯔꯤ ꯇꯧꯏ꯫ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ, ꯑꯩ ꯁꯅꯥꯁꯦ ꯃꯤ ꯑꯣꯟꯍꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯔꯣꯏ ꯏꯇꯥꯎ꯫ ꯏꯇꯥꯎ ꯅꯪ ꯑꯣꯏꯅ ꯆꯠꯂꯨꯔꯣ꯫ ꯌꯣꯍꯦꯟꯕꯒꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯚꯨꯠꯀꯤ ꯃꯄꯥꯜꯅ ꯁꯦꯜ ꯈꯔ ꯄꯥꯏꯔꯛꯄ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯔꯣꯏ ꯀꯥꯏꯅ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯚꯨꯠꯄꯨ ꯀꯃꯥꯏꯅ ꯃꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯟꯁꯤꯕꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯇꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅꯃꯛ ꯈꯪꯂꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯁꯨ ꯋꯥ ꯍꯥꯏꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯆꯥꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯕꯣꯛ ꯇꯥꯟꯅꯗꯨꯅ ꯈꯨꯟ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯂꯥꯛꯂꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯌꯨꯝ ꯌꯧꯔꯛꯏ꯫ ꯑꯣꯖꯥ ꯃꯥꯏꯕꯒ ꯋꯥꯔꯤ ꯇꯥꯟꯅꯩ꯫ ꯑꯣꯖꯥ, ꯍꯥꯏꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯈꯔ ꯇꯣꯞ ꯇꯣꯞꯄ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯛꯇ ꯑꯣꯖꯥꯗ ꯍꯥꯏꯖꯔꯒꯦ꯫ ꯋꯥꯐꯝ ꯄꯨꯝꯕ ꯑꯗꯨ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯅ ꯑꯣꯖꯥ ꯑꯃꯥꯏꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯕꯣꯛꯁꯨ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩ꯫ ꯑꯃꯨꯛ ꯍꯥꯏꯔꯒꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯑꯣꯖꯥ ꯃꯥꯏꯕꯅ: ꯑꯣꯖꯥ, ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯤ ꯁꯅꯥ ꯍꯥꯏꯔꯤꯕꯤ ꯚꯨꯠ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯗ ꯑꯣꯟꯊꯣꯛꯄ ꯑꯗꯨꯅꯤ꯫ ꯃꯁꯤꯕꯨ ꯑꯣꯖꯥ ꯑꯣꯏꯒꯗꯕ ꯋꯥꯐꯝꯂ? ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯃꯤꯠ ꯈꯖꯤꯛ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯃꯤꯠ ꯑꯗꯨ ꯑꯁꯨꯝ ꯎꯏꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯅꯥ ꯍꯥꯏꯔꯤꯕꯤ ꯑꯁꯤꯗꯤ ꯑꯐꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯏ꯫ ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯕꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯂꯝꯕꯤ ꯑꯃꯗꯤ ꯂꯩ, ꯂꯝꯕꯤ ꯑꯃꯗꯤ ꯄꯤꯔꯤ꯫ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯆꯥꯅ ꯂꯥꯛꯄ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠ ꯑꯃꯨꯛ ꯎꯏꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯃꯌꯥꯝꯁꯨ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯂꯥꯛꯄꯗ ꯈꯔ ꯁꯨꯛꯄ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯄꯥꯟꯗ ꯃꯁꯛ ꯃꯇꯧ ꯀꯨꯆꯨ ꯀꯨꯃꯦꯟ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯇꯥꯔꯒ ꯂꯩꯕ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥꯃꯆꯥ, ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯨꯝ ꯇꯝꯅ ꯄꯨꯁꯤ꯫ ꯄꯨꯟꯁꯤꯕ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯣ, ꯃꯁꯛꯇꯤ ꯌꯥꯝꯅ ꯐꯖꯩꯅꯦ꯫ ꯄꯨꯟꯁꯤꯕꯅ ꯅꯨꯄꯤ ꯑꯗꯨꯕు ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝ ꯇꯝꯅ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯐꯛ ꯑꯃꯗ ꯐꯖꯅ ꯍꯤꯞꯍꯜꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯁꯣꯜꯂꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯕꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯑꯣꯖꯥ ꯃꯥꯏꯕ? ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯄꯨꯝꯅꯃꯛ ꯍꯥꯏꯒꯦ꯫ ꯃꯍꯥꯛ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯥꯏꯕꯗꯤ ꯃꯃꯥ ꯄꯣꯛꯇꯕꯤꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯂꯝꯕꯤꯗ ꯍꯨꯟꯗꯣꯛꯑꯝꯕꯅꯤ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯁꯤꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯜꯍꯜꯂꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯆꯪꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯛꯆꯥꯡ ꯑꯗꯨꯗ ꯁꯅꯥꯒꯤ ꯊꯋꯥꯏ ꯆꯪꯍꯜꯂꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯛꯆꯥꯡ ꯑꯗꯨ ꯑꯃꯨꯛ ꯁꯦꯡꯗꯣꯛꯂꯦ꯫ ꯇꯞꯅ ꯁꯅꯥ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎꯏ꯫ ꯁꯅꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯑꯗꯨꯗ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯄꯨꯟꯁꯤꯕꯒꯤ ꯏꯃꯨꯡꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯌꯣꯍꯦꯟꯕꯗ ꯄꯨꯝꯅꯃꯛ ꯇꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯣꯍꯦꯟꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯜꯂꯛꯄꯅ ꯂꯣꯏꯔꯦ꯫ ꯅꯣꯡꯃ ꯌꯣꯍꯦꯟꯕꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯄꯨꯔꯒ ꯄꯨꯟꯁꯤꯕꯒꯤ ꯃꯌꯨꯝꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯃꯁꯤꯗ ꯂꯦꯞꯂꯤꯕꯤ ꯃꯧ ꯑꯁꯤ ꯃꯌꯥꯝ ꯚꯨꯠ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯇꯥꯛꯏ꯫ ꯚꯨꯠ ꯅꯨꯄꯤꯕꯨ ꯀꯔꯝꯅ ꯃꯧ ꯑꯣꯏꯅ ꯌꯨꯝꯗ ꯄꯨꯁꯤꯜꯂꯤꯕꯅꯣ? ꯑꯁꯨꯝ ꯍꯥꯏꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯟꯅ ꯃꯍꯥꯛꯅ ꯉꯥꯡꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯏ꯫
ꯌꯣꯍꯦꯟꯕꯅ ꯃꯀꯣꯛ ꯊꯪꯅ ꯌꯥꯎꯔꯒ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯜꯂꯒ ꯇꯧꯕꯤꯔꯤꯕ ꯑꯁꯤꯕꯣ? ꯌꯣꯍꯦꯟꯕꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯌꯥꯔꯦ, ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯣ ꯚꯨꯠꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯃꯌꯥꯝ ꯌꯦꯡꯉꯣ, ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯠꯀꯤ ꯃꯆꯨ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯆꯨ ꯑꯃ ꯇꯧꯔꯤꯕ ꯑꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ꯫ ꯄꯨꯟꯁꯤꯕ ꯀꯔꯤꯁꯨ ꯋꯥ ꯍꯥꯏꯔꯝꯗꯦ꯫ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ, ꯃꯁꯥ ꯑꯁꯦ ꯑꯃꯨꯛꯇꯪ ꯏ ꯊꯣꯛꯍꯟꯁꯤ, ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯍꯥꯛ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ? ꯋꯥ ꯑꯗꯨꯕꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯌꯣꯍꯦꯟꯕ, ꯆꯠꯂꯨ, ꯏꯃꯨꯡꯗꯒꯤ ꯊꯥꯡ ꯂꯧꯊꯣꯛꯎ, ꯆꯠꯂꯨ ꯆꯣ꯫ ꯍꯣꯏ ꯏꯃꯥ, ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯅ ꯌꯣꯍꯦꯟꯕꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯣꯍꯦꯟꯕ ꯏꯃꯨꯡꯗ ꯆꯪꯈ꯭ರೆ, ꯑꯗꯨꯒ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯄꯤ ꯑꯃꯗ ꯄꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯊꯥꯡ पाइदुना सनागी मखुद अदो ताप लाउना फाखरे मखुद अदुदा लेली मयाम लोइनमक पाखले अदुबु सनागी मखुदगी ई थोरगे महाक तसेंगना मियोइबनी हाइबा मियाम अदुना लोइना उरे अदुदगी पुंसिबगी मबोक सांसिलक्तुना मियाम अदुदा ngang हौरगे करिसु कानदबदा अंगांग असिगी मसा असिदा ई नखोइना थोगले अंगांग असिदा अमुक करिगिनो चैना बिबिरिबा कदाइदगिनो नखोइना मथोंग मनम खंगदना युमगी मौबु बुत नुपिनी काइना नयुमदा थबक लैत्रबा मीदौना चलो मीगी मयुम थुगाइबा लाक्लिबा नत्रो नखोइबो असुम हाइदुना मबोकना मियाम अदुदा चेरमे मियाम अदुसु मबोककी मिचै अदु खंगदुना मसा मसाना खंगना लोइना लैथोखरे मयाम कानदे हनबा तौरसे कानदे हलसे अखोइ सुमांग मतोंदा लेपलंबा मियोइ पुमनमक हनखरे खरा अबना नुंगाइतदुना सनागी मखुद अदुदा संगसिनदुना असोकपा अदुबु हिदाक हापिरमी इमुंगी मियोइसिंगना खंगदरबसु पुंसिबदि योहेनबना थोहनबनी हाइबदु महाक मुन्ना खंगी योहेनबा यामना साउना हनखरे योहेनबना थांग लौबा चटपा मतमदा पुंसिबगी कादगी पुरकपा लाइरिक तुमिन्ना महाकना येबलकपा लाइरिक अदु मयुम यौरगा महाकना येंगी अदुदगी मासु नुमित ताबा ngaइखरे नुमिदांगी मतम योक्सिलगी मतमदुदा पुंसिबना लीखिबा वारिसिंग अदु वारी लीबदा यावखिबा मयेकसिंग अदुबु यावदुना मासु हेक हाइरुरे अदुदगी योहेनबगी ममांग मक्तदा सनरेंबी अदु इखंग खंगौदुना थोरगे योहेनबा ममांगदा लेपलिबी बुत नुपी अदुबु उबदा महाक हरावी अदुगा हाइरगे होय करिनो नंगना nganglगा लाक्लिबा अदुना करिगिनो नाक मफमसिदा फमो लाक्लिबी बुत अदुदी सनागुम्बी बुत नतेदो अदुना सनरेंबी अदुदी सावबना लोइरे महाकना nganglगा हाइरगे असुक कुइबसे अई खौरांगगा अई लाक्लिबनी असिदबु अइना नंगबु अमुक लेमना थागद्रा उइश करिनो नंगना हारिदुबु करिनो हा कइनो नंगना हारिदु अइसे नंगी ओजानीने ओजा वाफम अदुबु सनरेंबीदी करिसु ताबा तौरमदे तपना मनाकता चंगसिलगी योहेनबा उपाय लैते योहेनबगी मरुंग हले फकलांग अदुदा तप नपसिनदुना लैखरे सनरेंबी चंगसिलक्तुना योहेनबगी मचिनबानदगी हौदुना ई चुपखरे योहेनबा कन्ना लावे महाकना लावबा अदुदा इमुंगी मी पुंबा चेंसिलगी मखोइना लाकपा मतमददी योहेनबा लावदुना लैरमी मफम अदुदा अतोपा कनासु अमता लैरमते असुमना पुक्चेल चावबा पुंसिबा यामना नुंगाइबा पुंसी मरेल अमदा महाक लेनकी अदुगा मीगी अफबा उबदा कलकपा योहेनबा अदुदी पुंसी अदु खंगु थक्ता मांगखिरमी असुमना मयाम लीजरीबा वारी मतांग असिदा तेंसिनजरी वारी असिबु इबिरकपी तनिष्का लीजरीबा वारी असि मयाम नुंगाइ नत्रगा नुंगाइते मखागी कमेंट बॉक्स दा कमेंट इसिनबिरमु सब्सक्राइब तौदबसिंग सब्सक्राइब तौसिनबिरमु ngasiगidi matang asida kainanaba yathang nijari mayam punumak mathangi episode ta amuk thengnarasi thank you everyone yai fare